ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁꯀꯤ ꯃꯇꯥꯡꯗꯅꯦ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯨꯗꯥꯡꯗ ꯀꯩꯗꯕꯨꯗꯤ ꯏꯗꯅꯀꯣ ꯑꯗꯨ ꯏꯕ ꯈꯣꯠꯄ ꯐꯔꯛ ꯇꯥꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯆꯦ ꯑꯃꯗ ꯏꯔꯒ ꯃꯣꯟ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯕꯤꯔꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯣꯟ ꯃꯈꯥꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯨꯈꯨꯝꯒꯤ ꯃꯄꯥ ꯃꯈꯥꯒꯨꯝꯕꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯝꯕꯗ ꯃꯣꯟ ꯃꯈꯥꯗ ꯊꯝꯕ ꯃꯇꯝꯗꯗꯤ ꯈꯔ ꯆꯦꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯎꯋꯦꯅꯀꯣ ꯍꯥꯏꯗꯤ ꯇꯥꯈꯤꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯣꯛ ꯊꯪꯕ ꯁꯥꯏꯠꯀꯤꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯂꯨꯈꯨꯝꯒꯤ ꯃꯣꯄꯥ ꯃꯈꯥꯒꯨꯝꯕ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯣꯀꯣ ꯌꯥꯔꯒꯗꯤꯀꯣ ꯑꯗꯣ ꯃꯣꯟ ꯌꯥꯝ ꯑꯉꯥꯡꯒꯨꯝꯕ ꯂꯩꯕ ꯏꯃꯨꯡꯒ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯃꯣꯟꯁꯦ ꯉꯥꯛꯇꯪꯇ ꯂꯦꯡꯕ ꯈꯣꯠꯄ ꯑꯣꯏꯔꯒꯗꯤ ꯃꯣꯄꯥ ꯃꯈꯥ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯣꯟ ꯏꯚꯟ ꯃꯣꯟ ꯀꯕꯔ ꯃꯅꯨꯡꯗ ꯐꯥꯎꯕ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯣ ꯅꯝꯕꯔꯁꯦꯀꯣ ꯑꯩ ꯈꯔ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯑꯗꯒꯤ ꯏꯟꯀꯝꯒꯤ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯀꯣ ꯑꯗꯒꯤ ꯅꯥꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯦꯀꯣ ꯔꯤꯂꯦꯁꯟshipꯀꯤ ꯑꯗꯨꯒ ꯁꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯒꯨꯝꯕ ꯁꯥꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯗꯒ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯤꯡꯕꯅ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯏꯁꯥꯒ ꯆꯥꯟꯅꯕ ꯅꯝꯕꯔꯁꯇꯣ ꯑꯗꯨ ꯅꯣꯠ ꯗꯥꯎꯟ ꯇꯧꯕꯤꯍꯧꯔꯣ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯟ ꯄꯦꯄꯔ ꯑꯃꯗꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯄꯦꯟꯅ ꯏꯔꯒ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯀꯩꯗ ꯊꯝꯕꯤꯌꯨꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯄꯩꯁꯥꯒꯤꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯒꯤꯁꯦ ꯍꯥꯟꯅꯕꯨꯗꯤ ꯃꯃꯥꯡꯗꯕꯨꯗꯤ ꯁꯦꯌꯔ ꯇꯧꯈ꯭ꯔꯦꯀꯣ ꯑꯩ ꯁꯤꯗ ꯍꯥꯏꯐꯦꯠꯁꯨ ꯑꯗꯨꯝ ꯏꯔꯛꯑꯒꯦꯀꯣ ꯃꯅꯤꯒꯤ ꯅꯝꯕꯔꯁꯦ 520741 ꯀꯣ ꯁꯤ ꯑꯗꯨꯝ ꯏꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯏꯔꯒ ꯑꯗꯨꯝ ꯃꯣꯟ ꯃꯈꯥꯗ ꯀꯩꯗ ꯊꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯏꯟꯀꯝꯁꯦ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨ ꯏꯕ ꯌꯥꯏꯀꯣ इनकम मतंग नंबर से कईनो है कांसीदा नंबर से 921314 को इनकम की नंबर से नको अदुगा सुम अखोई बिजनेस तौबने हारसेको हाइदि बिजनेस ओ मतमदा बिजनेस ता अमुका हेना ग्रोथ लेनबा नत्रगा कस्टमर क्लाइंट गुंबा कईगुंबा अट्रैक्ट तौनबा को हाइदि सिसु इरगा दुम आइन हाइजे पिलो कवर मखा गुंबा दा कईदा दुम थमसु याइको अदो बिजनेस किना कईगिनो को बिजनेस की नंबर से ना खतंग शांगे को 7197413198 को सिसेना अखोगी बिजनेस की ओइनानी को हाइडी नंबर से एंजल नंबर्स की कासो मैम से को मथंगिदा हेल्थ इश्यूज हारसिने को हक्चांग नुंगाइते खोते ना हारगदी अहन गी ओइतार इमा बाबा होई गी ओइतारगा सु को खोइना दुम इरगा दुम थंबीबे याय को सिसिना हीलिंग की दमकताने को हीलिंग और हेल्थ को हेल्थ किसिना कइनो 9187 को 948181 को सिसिना खोगी हेल्थ की लेरे को मथंग गिसिना अमुक लेना को हदी अखोइना कई हाइनी पीस फंगदबा है तारको वखनगुम चरांगनब खोटबगुम लै सुनाइन लेबसेगा मेंटल पीस फंगदे खोते काइना खलसेबो दो पीस की नंबर सिना मु कइनो है कांसिदा 100 को 10011105010 लोइनमक इदे यादे हाइबा लेते को आई की दरकार दुगी मतुंग इना को हाइदि पैसा लाकनबनी खंगदे इनकम स्टेबल लोइनबनी बिजनेस के नोतो दे हेल्थ की करी की सुमाइ तोरगा हाइ तार सिदा इदुम अमा हाइ तार को आई की दरकार रोइबा नंबर दो लोबियो बसिदा को अदुम लेरे को अदुगा अमना अमु से लाइसे को रिलेशनशिप की लासिने को रिलेशनशिप की से को लफन हार से को रिलेशनशिप की सिना खतंग छांगे को सिसो सिसिना 888 को 8884128901 को सिसिना अखोगी रिलेशनशिप की करीगी अदुमाइ तोरगा हादि सिनबि को अदु ngsain हाइदो कम्युनिकेशंस की न हाइ किबदो कोइना आंगांग से इंटरव्यू गुंबा चट पंत्रा को इसामक से इंटरव्यू गुंबा चट मतमदा हाइ तार को ngang बखोटपा ngamdaba khotaba adumai tawragadi ko sida I akoina IC number se hapetang note down to bio ko 3911948061 even sigi number ma'am se koina hadi khudang da kai da ira su yai ko adum da hadi sum iba khotpa kawgale khokale kaina ga hairagadi अखोगी मोन मखादा कईदा इरगी थोगा फोटोगा दुमाइन तौरगा थंबीबे याय को सिसे लेरे को अदु सुम इशागी ओइना हाइ तार को सेल्फ हीलिंग सेल्फ लव सेल्फ केयर अदुम्बा मयामगी ओइना हायरगदी नंबर से अमुक लेना को सिदा अखोगी सेल्फ लव की हायरन इशाना इशागी दमकता को हाइदि सेल्फ लव की दमकता सेल्फ लव सेल्फ केयर को सिसे नमु 83585179 को सिगी नंबर मैम से हाइपेतंग सीजन अबियो को
ꯍꯥꯏꯗꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯒꯦꯁꯨ ꯂꯧꯕꯤꯌꯨꯀꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯏꯊꯣꯛꯑꯒ ꯊꯝꯃꯦꯀꯣ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯍꯧꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃꯗ ꯗꯥꯏꯔꯤ ꯑꯃꯗ ꯀꯩ ꯑꯃꯗ ꯏꯊꯣꯛꯑꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯣ ꯁꯤꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣ ꯍꯦꯜꯊꯀꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯕꯤꯖꯅꯦꯁꯀꯤ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ